Hello ma'am, my channel the ma'am utram oxygen ma'am ngasidi yam healthy oiba angang na su pamba tiffin hawdokse angang gi tiffin semba adagi yum kai khara thejamba so habjareke ngasi video sidi lawriba singche cheng khara tengkot ko chap manaba sang da loin lawdoini hawai isa gi apam ba lawbiro ai sida kangtak lawre aduga green mung dal do adu ama lawre aduga mung dal ga sise fazana chamthokpiraga tingsan biramasi ko ayukta hawgadamnina nungdang da tingsalamine nungdang gi video oidoine si video se Thaba ingkang chinungdang da loisalamdradi ayuk ngata da mok fresh chu oiroidoine ba chaksang tawubada makok kokchau bika doine ba dum loisan khonjalamaga ise mailang loi mutlamaga tumba change nongalaga muk yengminarase haujarage recipe to ko nongale myam to aikoi gi nongalapagi sigi view se yam phajabane samandarni urse samandar sida ko kaino sip ka makhan ne laga doisi makhan uba phangi sida view se phajarabani na ko dagi nong chubada su rainbow adom thoe ko sima phamse rainbow uba gengba nungai rainbow phajana thokpa jani ado ngak yengamaga angang school gi hawgadamni na hawrasi ko thengkrane ba ko moi amuk bas nang hawroidoni kitang son thabada thonau thonai je hangdoga khara tiffin hawringai je nongsit free silakpado nungai ba ko nongsit phajana phange ko ai quarter je maton do rabani na kitchen da su bedroom da su ngarang tingam bado phajana poptho ame ko si grinder da muk tak thokse grinder da tak tringai da somda chutney semna ba thangatlam ki ko chutney se khamena sin bi chutney oin tawrage thau kitang hapire thau se chu thau kan hena chana bani ko aduga tilau se sumaina tangkhai ta thokpirani khamena sin bi ju sumaina tangkhai ta thokpirani aduga chanam maru mari manga amga ado moise phajana mundribo mai leitharaga low flame da thamaga makhum khumjalaga khamena sinbisna mon thraktri phau thamdoine bako ado tham hapkhibada su akoi bache sumaina tawa se pairaga ungthokpirasi ko ado makhum khumjala thamgrasi aduga somda ngasai hawai singdu grinder da takthokrasi takpa kanda hapisina sing machet ama thum jana bichang hapasi ko aduga muro angangba ani muk hape angangi oiragana murok se skip tawbirasu yai ko mura tekpa hapirasu yai aduga hing pinch ama kha hapse hing se yam kanai ko digestion oibadasu aduga takpa kanda ising kitang haphogadabne ising haphautre ko adu hapchalase hangdoaga ising hapisina yam thuna su toy adu matam jangde bako takpada nungai aduga ta ingai marakta sumaina maru singdo hawai maru singdo makhumda adagi mapanda ka khatlaga leibane bako hangdoaga khotharaga amuk takpise ungba kanda dum continuous ungba se grinder ya gandabne ko aduna ngak amuk muthat amuk tha tawraga phajana toina takpise ko takpa loire phajana toire to phajana smooth oina phajana phajare ko ado myam aina ngasi hawdoi je dosa ni ko dosa se makhan hawe ko suji na hor si cheng na hor ji aduga hawai su na hapaga hawbasina angang de nutrient do loina suna phangi dana ko ado sisina hawai sina khwai de best oina isumana dum hawe angang gi dosa hawrade sisu mathak makha anthok pisi ko chutney hawna banga sai khamena sinbi thamki bache mai mathak ta ko ado mathak makha anthok piraga amuk mai leitharaga makhum khumjala thamkidoini ko mai de dum leitharaga tawdoini myam mulhandoini tapna ando simulingai jida somda tawa su sahala se ko dosa semna ba tawa se ngak sahala thamdoini chutney semna ba ju mulle grinder da hapchala ngak inghan khrasi murok angang gi chana bai matung ina thum kitang aduga thumbagi mahau phaungna ba chini natraga misri oina hapiyo aidi misri oina hape video da di lawjaramdre aduga somda nga sai dosa gi tawa sinda butter natraga thau kitang hapi rase aduga si hapa loiraga ngak sara matungda ising kitang khikchan bise aduga ising je loi yam ganana teithok pise ko sisina horen better hapa kanda haidi kaino do dosa se hoba kanda tawa da napsal loidona ba aduga chang che phamba langbai chang je sigi chang je da hapi doine ba ko aduga ungba kanda yaring ke sat launa unghongna ba hono tapna leide kangsalaga napsalakane ba ko jar launa unghongna ba aduga khairoi je sumaina akutpa oiba khairoi yam pairaga khairoi gi maningduna magi ungiba चलिबा माइकैदो अदुम चटपको हल्लगा चट्टबिदा हल्ला चट्लदि फकलकपने बको सुमैना कैनो से कंगकपै मतंग जिदा थाव नत्रगा बटर हापियो ai butter hapsare to myam sije khoina khairoina ga ko khape ga mathau ta da bani ko masana tum phakalak pane to sumena phajana adoga kaino se dosa se haura matung da mathang amuk hauge hai di phajana tawa se sing khitang khi aga amuk tai thok pi ba ko ama hoba loiba ga ama amuk hauge hai dum ising khik tok pi raga fi ga tai thok pi ba sisina tawa se balance se mine ba yam samalasu yang ingmalasu hekta napkal le ba dosa hauba se aduna yam saman khra ga na ising khitang khi aga phajana nana tai thok pi doine
ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯇꯋꯥꯁꯤꯅ ꯅꯥꯜꯂꯤꯡꯈꯩ ꯑꯩꯈꯣꯏ ꯄꯛꯄꯁꯦ ꯋꯥꯠꯇꯣꯏꯅꯦꯕ ꯄꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯕ ꯂꯣꯏ ꯂꯣꯏꯔꯦ ꯗꯣꯁꯥꯁꯤꯁꯨ ꯐꯖꯅ ꯀ꯭रिꯁꯄꯤ ꯑꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯕꯁꯨ ꯂꯣꯏꯔꯦꯀꯣ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯑꯁ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯦ ꯂꯥꯟ ꯑꯆꯧꯕ ꯑꯃꯅꯦ ꯇꯤꯐꯤꯟꯁꯤꯁꯨ ꯄꯨꯡꯄꯤ ꯄꯤꯅꯤꯡꯗꯦꯗꯣ ꯁ꯭ꯀꯨꯜꯅꯁꯨ ꯌꯥꯗꯦꯀꯣ ꯄꯦꯀꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯏꯁꯥꯅꯁꯨ ꯄꯤꯅꯤꯡꯗꯦ ꯀꯨꯏꯅꯁꯨ ꯂꯩꯔꯨꯒꯗꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯌꯨꯛꯇꯩꯁꯨ ꯉꯟꯅ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯉꯥꯡꯗ ꯀꯥꯟꯅꯕ ꯄꯣꯠꯁꯨ ꯄꯤꯅꯤꯡꯉꯦ ꯑꯗꯨꯅ ꯃꯈꯟ ꯃꯈꯟ ꯁꯦꯝꯕꯁꯨ ꯍꯩꯔꯦꯀꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯀꯩ ꯄꯤꯁꯤꯒꯦ ꯀꯩ ꯑꯐꯕ ꯄꯤꯖꯁꯤꯒꯦ ꯈꯟꯕꯗ ꯃꯌꯥꯝ ꯃꯃꯥ ꯑꯣꯏꯔꯛꯄꯗꯒꯤ ꯌꯥꯝ ꯍꯩꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯩꯔꯦ ꯌꯥꯝꯁꯨ ꯁꯤꯡꯒꯠꯂꯕꯅꯦ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯆꯪꯉꯛꯑꯦ ꯊꯩꯖꯪ ꯈꯣꯠꯆꯟꯕꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤꯡꯁꯦ ꯃꯣꯏꯁꯦ ꯂꯣꯏꯁꯜꯂꯝꯃꯤꯅꯦ ꯑꯗꯨꯕꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯏꯗ ꯍꯧꯖꯤꯛꯀꯥन ꯃꯇꯝꯁꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯄꯨꯡ 2:30ꯗ ꯍꯜꯂꯛꯑꯦꯀꯣ ꯁ꯭ꯀꯨꯜꯁꯨ ꯈꯔ ꯂꯥꯞꯄꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯄꯨꯡ 2:30ꯗ ꯍꯜꯂꯛꯑꯒ ꯄꯨꯡ 1 ꯈꯛꯇꯅꯦ ꯃꯣꯏꯅ ꯐ꯭ꯔꯤ ꯐꯪꯖꯔꯤꯁꯦ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯑꯗꯒꯤ ꯑꯁꯔ ꯃꯇꯝꯗ ꯑꯃꯨꯛ ꯑꯥꯔꯕꯤ ꯁꯣꯟꯕ ꯆꯠꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯤ ꯁꯣꯟꯕꯗꯣ ꯆꯠꯄꯅꯤꯅ ꯍꯜꯂꯛꯀꯥꯟꯗ ꯑꯗꯨꯝ ꯃꯒ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯝ ꯉꯥꯛ ꯑꯃ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯁꯥꯟꯅꯕ ꯀꯨꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯗ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯋꯥꯏ ꯃꯣꯏꯁꯨ ꯑꯗꯨꯗꯨꯅ ꯂꯣꯏꯁꯟꯕꯁꯦ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯃꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯊꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡꯗ ꯁꯣꯐꯥꯒ ꯂꯤꯕꯤꯡ ꯔꯨꯝ ꯁꯦꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯗꯤ ꯌꯥꯝ ꯁꯥꯡꯃꯜꯂꯅꯤꯅ ꯕꯦꯗꯔꯨꯝ ꯀꯩꯀꯩꯁꯤꯗ ꯑꯩꯅ ꯁꯤꯗ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯐꯃꯨꯡ ꯃꯤꯡꯁꯦꯟ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯁꯨ ꯂꯣꯏꯅ ꯁꯥꯔꯚꯤꯁꯅ ꯄꯤꯕꯅꯤꯀꯣ ꯐꯃꯨꯡ 4 ꯄꯤꯌꯦ ꯁꯤꯡꯒꯜꯗꯣ ꯑꯗꯨ ꯁꯤꯡꯒꯜ 2ꯗꯣ ꯅꯞꯁꯟꯅꯔꯒ ꯗꯕꯜ ꯑꯣꯏꯍꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯤꯡꯁꯦꯟ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯔꯦꯛ ꯃꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯖꯕꯅꯦ ꯁꯤꯗꯤ ꯎꯐꯨꯟꯁꯤꯅꯀꯣ ꯑꯁ ꯌꯥꯝ ꯊꯨꯅ ꯎꯐꯨꯟ ꯀꯥꯕ ꯖꯥꯠꯅꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯤꯗ ꯃꯊꯛꯇ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯄꯦꯟꯇꯤꯡ ꯃꯆꯥ ꯅꯨꯡꯁꯤꯕ 2 ꯂꯩꯁꯦ ꯏꯆꯥꯅꯨꯄꯤꯅ ꯌꯦꯛꯄꯅꯦ ꯁꯤ ꯐ꯭ꯔꯦꯝ ꯆꯟꯁꯜꯂꯒ ꯑꯣꯏꯅ ꯑꯩꯅ ꯊꯝꯕꯤꯔꯦ ꯅꯨꯡꯁꯤꯗꯅꯀꯣ ꯌꯦꯛꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯗ꯭ꯔꯣꯌꯤꯡꯀꯣ ꯁꯤꯇ ꯅꯠꯇꯦ ꯌꯥꯝ ꯂꯩ ꯃꯥꯒꯤ ꯃꯈꯟ ꯌꯦꯛꯑꯒ ꯐꯥꯏꯜ ꯑꯃꯗ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯋꯥꯜꯗ ꯅꯞꯄꯤꯕ ꯔꯦꯛꯁꯤꯁꯨ ꯑꯩ ꯅꯨꯄꯥꯅ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯟꯒꯨꯝꯕ ꯃꯣꯝꯄꯥꯛꯀꯨꯝꯕ ꯕ꯭ꯂꯥꯡꯀꯦꯠꯀꯨꯝꯕ ꯁꯤꯗꯤ ꯗꯦꯀꯣꯔꯦꯠ ꯑꯥꯏꯇꯦꯝ ꯂꯩ ꯀꯩꯀꯩꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯩꯖꯕ ꯉꯥꯛꯇꯅꯦ ꯁꯤꯁꯤꯡꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯃꯤꯡꯁꯦꯟ ꯃꯅꯨꯡꯁꯤꯗꯁꯨ ꯄꯣꯠ ꯆꯩ ꯊꯝꯅꯕ ꯁ꯭ꯄꯦꯁ ꯑꯗꯨം ꯄꯤꯌꯦꯀꯣ ꯑꯉꯥꯡꯒꯤ ꯔꯕꯔ ꯂꯣꯏꯅ ꯁꯤꯗ ꯊꯝꯖꯜꯂꯦ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛꯀꯣ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯕꯗꯨ ꯌꯥꯝꯅ ꯐꯖꯗꯦꯕꯀꯣ ꯏꯆꯥꯏꯕ ꯃꯥꯜꯂꯦꯕ ꯍꯤꯗꯥꯛ ꯀꯩꯀꯩ ꯃꯆꯥ ꯂꯩꯕꯁꯤꯡꯗꯣ ꯃꯤꯡꯁꯦꯟ ꯃꯅꯨꯡꯁꯤꯗ ꯂꯣꯏꯅ ꯊꯝꯖꯜꯂꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯀꯃꯦꯟꯒꯤ ꯄꯥꯎꯈꯨꯝ ꯈꯔꯁꯨ ꯄꯤꯖꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯀꯨꯏꯔꯕꯅꯦ ꯁꯤ ꯋꯥꯁꯦ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯇꯥꯃꯤꯟꯅꯈꯤꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯈꯤꯁꯦ ꯀꯥ ꯑꯃ ꯁꯤꯒꯤ ꯕꯦꯗꯔꯨꯝꯁꯦ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯑꯗꯨꯒ ꯕꯦꯗꯔꯨꯝ ꯑꯃ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯗ꯭ꯔꯤ ꯉꯥꯛꯇꯪꯁꯤꯗꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯕꯒꯤ ꯀꯣꯛ ꯉꯥꯎꯔꯤꯁꯨ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯁꯤ ꯀꯥ ꯑꯃꯁꯦ ꯁꯤꯠꯆꯜꯂꯝꯃꯒ ꯁꯥꯏꯗꯇ ꯊꯝꯃꯒ ꯉꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯅ ꯕꯅꯥꯅꯥ ꯁꯦꯛ ꯊꯛꯈꯤꯕꯒꯤ ꯈꯔ ꯂꯦꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯉꯥꯛ ꯐꯝꯃ ꯊꯛꯈꯤꯒꯦ ꯑꯗꯨ ꯊꯛꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩ ꯋꯥꯔꯤ ꯍꯧꯔꯛꯀꯦ ꯀꯃꯦꯟ ꯑꯃꯗ ꯏꯟꯗꯤꯌꯥꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯣꯏꯔꯒ ꯀꯩꯒꯤ ꯑꯟꯗꯃꯥꯟꯗ ꯂꯩꯔꯤꯅꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯅꯣ ꯍꯥꯏꯔꯛꯑꯦ ꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯉꯟꯁꯤꯡ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯅ ꯍꯤꯡ ꯍꯥꯞꯄ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯈꯨꯗꯤꯡꯒꯤ ꯃꯨꯁꯂꯤꯝꯅ ꯍꯤꯡ ꯆꯥꯕ ꯌꯥꯗꯦ ꯀꯩꯒꯤ ꯍꯤꯡ ꯆꯥꯔꯤꯅꯣ ꯍꯥꯏꯅ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯉꯁꯤꯒꯤ ꯗꯣꯁꯥ ꯁꯦꯝꯕꯗꯁꯨ ꯍꯤꯡ खिꯇꯪ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯁꯤꯗꯁꯨ ꯀꯃꯦꯟ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯄꯥꯎꯈꯨꯝ ꯈꯨꯝꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯄꯥꯉꯟ ꯃꯨꯁꯂꯤꯝꯅ ꯍꯤꯡ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯀꯣꯂꯔꯁ ꯃꯌꯥꯝꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯕꯅꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯍꯤꯡ ꯆꯥꯕ ꯌꯥꯏꯅ ꯑꯗꯨꯝ ꯆꯥꯔꯛꯏ ꯍꯤꯡ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯁꯤꯁꯨ ꯇꯥꯔꯛꯈꯤꯗꯦꯀꯣ ꯀꯣꯟꯅ ꯀꯣꯃꯦꯟꯗ ꯃꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩ ꯈꯪꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯀꯩꯅꯣꯅꯦ ꯑꯩꯗꯤ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤꯅꯦ ꯍꯥꯏꯅ ꯍꯤꯡ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣꯅ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯒ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯀꯣꯃꯦꯟꯁꯦ ꯑꯩ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄꯗꯗꯤ ꯌꯥꯏꯌꯦꯅ ꯈꯨꯝꯃꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕ ꯑꯗꯨꯝ ꯀꯣꯃꯦꯟꯁꯦ ꯄꯤꯔꯛꯑꯦꯕꯀோ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯣꯃꯦꯟꯁꯦ ꯍꯟꯗ꯭ꯔꯤ ꯃꯔꯝꯁꯤꯅ ꯑꯩꯅ ꯃꯨꯁꯂꯤꯝ ꯄꯥꯉꯟ ꯑꯃ ꯑꯣꯏꯔꯒ ꯍꯤꯡ ꯆꯥꯕ ꯌꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯤꯅꯤꯡꯕ ꯈꯪꯅꯤꯡꯕ ꯄꯣꯛꯑꯒ ꯊꯤꯖꯟꯗꯕꯗꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯗꯨꯝ ꯄꯤꯔ ꯂꯩꯕꯗꯣ ꯑꯗꯨ ꯑꯩꯁꯦ ꯄꯨꯡꯆꯥ ꯆꯥꯕ ꯌꯥꯕ ꯃꯤ ꯑꯃꯗꯧꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅꯈꯜꯂꯒ ꯊꯤꯖꯤꯜꯂꯒ ꯈꯪꯉꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯪꯉꯛꯑꯦꯕꯀோ ꯑꯗꯨꯒ ꯁꯤ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯔꯤꯒꯤꯅೋ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯌꯥꯝ ꯈꯪꯖꯅꯤꯡꯉꯦ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯗꯤ ꯁꯤ ꯍꯤꯡꯁꯦ ꯄ꯭ꯂꯥꯟ ꯑꯃꯅꯦꯕꯀꯣ ꯄ꯭ꯂꯥꯟ ꯑꯃꯗꯒꯤ ꯁꯥꯔꯛꯄꯅꯦ ꯑꯗꯨꯅ ꯄꯥꯝꯕꯤꯁꯤꯗꯤ ꯍꯔꯥꯝ ꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯗꯗꯤ ꯍꯔꯥꯝ
ꯑꯣꯏ ꯍꯥꯏꯕ ꯄꯣꯠ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯉꯦꯀꯣ ꯑꯗꯨ ꯍꯔꯥꯝ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯄꯥꯝꯕꯤꯗꯗꯤ ꯑꯃꯐꯥꯎ ꯂꯩ ꯍꯥꯏꯕ ꯈꯪꯖꯗꯦꯀꯣ ꯑꯗꯨꯒ ꯆꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯀꯃꯦꯟꯁꯤꯗ ꯍꯥꯏꯕꯤꯔꯝꯃꯣ ꯈꯪꯕꯤꯕꯁꯤꯡꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯅ ꯗꯥꯎꯠ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯅꯤꯡꯕ ꯀꯌꯥ ꯅꯦꯠꯇꯒꯤ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯒꯨꯒꯜꯗ ꯆꯦꯠ ꯖꯤꯄꯤꯇꯤꯗ ꯑꯇꯩ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠꯇ ꯂꯣꯏ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯂꯧꯕꯤꯔꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯩ ꯈꯪꯗꯕꯒꯤ ꯇꯁꯦꯡꯅ ꯍꯥꯏꯖꯕꯅꯦ ꯁꯤꯗꯤ ꯍꯤꯡ ꯆꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛꯁꯨ ꯆꯥꯏꯌꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯕꯒꯤ ꯐꯃꯨꯡ ꯐꯅꯨꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯋꯥꯏ ꯁꯪꯉꯦꯀꯣ ꯍꯧꯖꯤꯛ ꯏꯔꯨꯖ ꯃꯥꯏ ꯊꯥꯗꯣꯛꯑꯅꯤ ꯅꯦꯅꯥ ꯇꯥꯅꯀꯣ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯅꯤ ꯉꯁꯥꯏꯗꯒꯤ ꯁꯤ ꯁꯦꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯝꯇꯪ ꯃꯌꯥꯝꯗ ꯔꯥꯎꯟ ꯎꯠꯊꯣꯛꯆꯔꯝꯃꯒꯦ ꯍꯧꯖꯤꯛꯀꯤ ꯕꯦꯗꯔꯨꯝꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯕꯦꯗꯔꯨꯝ ꯑꯃꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯄꯨ ꯃꯆꯥꯁꯦ ꯁꯤꯗ ꯊꯝꯃꯦꯀꯣ ꯎꯄꯨꯁꯦ ꯊꯝꯐꯝ ꯑꯃ ꯐꯔꯛ ꯏꯇꯥ ꯇꯥꯔꯕ ꯀꯩꯅꯣꯗ ꯕꯦꯗꯔꯨꯝꯗ ꯊꯝꯕꯁꯨ ꯏꯆꯤꯟ ꯆꯤꯜꯂꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯐꯝꯁꯤꯗ ꯑꯣꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯎꯔꯤꯕ ꯆꯤꯌꯔꯁꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯊꯝꯃꯤꯕ ꯇꯦꯕꯜꯁꯤꯁꯨ ꯂꯣꯏꯅ ꯁꯥꯔꯚꯤꯁꯀꯤ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯁ꯭ꯇꯦꯟꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯝꯒꯦꯀꯣ ꯁꯤꯁꯦ ꯐꯣꯟ ꯍꯥꯞꯄꯒ ꯂꯣꯏꯅ ꯔꯥꯎꯟ ꯎꯪꯕ ꯌꯥꯏ ꯑꯦꯅꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯅꯤꯡꯕ ꯑꯦꯡꯒꯜꯗꯒꯤ ꯂꯧꯕ ꯌꯥꯏꯀꯣ ꯃꯊꯛ ꯃꯈꯥ ꯂꯣꯏꯅ ꯌꯥꯏ ꯑꯗꯨꯒ ꯆꯧꯀꯤꯗ ꯇꯦꯕꯜꯗ ꯎꯕꯥꯛ ꯑꯝꯗ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯑꯦꯗꯖꯁ ꯇꯧꯁꯜꯂꯒ ꯂꯩꯁꯟꯕꯀꯣ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯏ ꯑꯗꯨꯒ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯋꯥꯡꯍꯟꯒꯦ ꯅꯦꯝꯍꯟꯒꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯀꯣ ꯁꯤꯁꯦ ꯀꯩꯁꯨ ꯄ꯭ꯔꯣꯃꯣꯠ ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯅꯠꯇꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯁꯦꯌꯔ ꯇꯧꯕꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ